Marupsingna Hanasu Sweden Tabirum Lagani, Somalian pirate Hadibatimasi, pirate Hibadi, Sing the Labor, Yama Satiraba, Daku Kangu Mahibani, Aduga Karigumba, I quit my time is asking a sea, Somalian pirate Hadibasina Fakivatarvadi, Maquina Matau Karamna, Otne Bigini Hibasi, 22 minutes Sideba, Mubi coming near the sea. Mubis na Hopa de Koida, Jaman Koba, Yamna Saroba, Ruski, Cargo Zasum Akoi Hole, Haidiba Zasa Sida, Petrol 2 million liter Puduna, Singapore Gidamak, Rustagi, Singapore Tamna Salami, Adubu Numit Taslakamatama Mastadi, Jasa Sib Todu Lagiba, Captain Amadi, Jasa Tabak Toriba, crew member Mayamsi Sina, Haidiba Samudra Sita Yama Satiraba, Somalian Pirates Sing Sina. Makoigi Zasa Sina, Samuda Si Tauribasi, Pirate Sing Sina Ukre Haiba City, Captain Amadi crew member sings Ramata Kanglam Day. Masig Matunda, Somaliangi, Masing Yamlaba, Pirate Kiamana, Haidiba Zasa Tori Kabulan Katuna, Makoina Zasa the Kab Horaglami, Matamastadi Zasa Si Todu Lagliba, Captain Lasina, Makoigi Zasa Sida, Pirate Kiama, Kakalak Labs the Kanglami, Masina Maram Webana, Captain Lasina, Zasa Tabak Tauriba. Crew members sing as the Sun Harami. I quit me am sing a sea Yamatuna. I quit emergency room as it's Satuna Lolus Harami. Masing Matunda Captain Sina. Makoi me am sing a Sibu. Zasa City Yauriba. Emergency room Masig Manunga Tangla Matunga Sida. Captain Sita Tong Tingelami. Amuksumanga Tong Tingel Matunda. Zasa Sit Taliba, my sing a Siluina Mutalami. Matamastadi Somaliangi Satiraba. Pirate Mam sing a Sina. Haidiba Zasa Sita Luina Sanglami. Adubu Zaman Haidiba Yamna Saurba, Cargo Zasa Siginakanda, Ruski Yamna Saurba Zasamana, Chainagi boundary da, Makui Misalama Luraga, Yamna Satiraba, Red Dragon Haidiba Commando Timasina, Makui country Rustam Laglami. Adubu Zasa Tongliba, Yamna Satiraba, Red Dragon Haine Kangriba, Nebel Commando Singasida, Makui Commander Sun Hairami, I quit Neliba Zasa Sigma Hom Asidagi, Kilometer Kara Lap Mohamda. Akoi country Rustagina, Singapore Tamna Chakadava, Petrol 2 million liter Puduna Saliba, Zasa Sibu, Somalian Jamna Satiraba, Daku Karana, Hijack Togduna, Zasa to Tabak Toriba, crew member Kama Queen of Father Gitori, Adubu crew member Amadi, Captain Jimba Kia Sibu, Nakoi Command of Timasina Chatuna Kangadavani, Matamadu Nakoina, Zasa to Chapada, no me Shamata Kapazaroi, Karigumba Nakoina, no me Kablu Batarbadi, no me to talk about Mairi Kiamana. Jasa the Pudun Chaliba, 2 million oil do my Chalactuna, nuclear Pokai again a Pokagadrubani, Maduku Samadakta, Jaski part Pang with the Laradana, Nakoig in the Sasi Wamata Fanglo Drubin Harami, Masig Matunga, Red Dragon Hine Kangriba, Commando Kangu Sina, Makoigitim Mani Kadokuna, Tau Pudun Chaliba, Jasa Sitam the Laglami, Makoinusum Lakomata Masida, Commando Amanamosun Haraglami, Equigi Jasa to the hijack Toriba, Daku Singadudi, Chamba Daku Edangan Harami. Masing Matunda Zamal Haidiba, Cargo Zasa Sigmanakta, Commando Timasri Jorkomata Mastadi, Zaman Haidiba Zaman Saurba, Zasa Sigmataki, Pirate Kiamana, Masing Jamlava, no make Kam Capta Glami, Masina Mara Mobana, Commando Timasidu Pilator Duna, Mohammed Sidik Halegaiduna, Mama Electrocomata Mastadi, Commando Madi, no Mina Panduna, Mark is in the Takirami, Matamasita, Commando Timasiki, Captain Sina, ising the Takriba Commando Sibu Tiba Matamastadi. Mahak Tiva Fanglamde, Masina Maram Webana, Commando Timasi Upai later Duna, Mohammastik Han Kirami, Nakalamuram Ruski, Nebelgi Best Embassy Subakoi Hule, Matamasita Commander Mana, Makogi Nebelgi Chip Asida Sun Harami, Akoi Ruski Yamasaurba, Jamal Hariba Cargo Sibaduna Puduna Satiba, 2 million liter Tau Joba Zasa Sibu, Yamna Satiraba Somaliangi, Pirate Kangun Hozik Fazan Lake, Masina Maram Webana, Jasa to Totun Saliba. I Captain Leduga Paus of the Faunabangam Drehausi, Amusu Commander Sina, Sun Hirami, Jasa to Bukanavagi, I command Timama Tavani, Adubu Jasa Dugi Matatagi Yama Satiraba, Pirate Kanguduna, Masing Jamlaba, no make Yama Captar Cinemaram Webana, I command to sing to Luina Sole, Madugi Sumdakta, Commando Medino Panduna, Samudra Tadu Lehaure, Haujik Mahakara Levno Haiba, I Timasina, Tiva Fangri Harami, Madrid Chip Asina Mu, Commander Sun Harami. Akoi Atopa Timama Taduna, Samudra no Moya Panduna Tauriba, Commando do Tinavagi Takwairami, Nakalamuram Dermu, no Moya Panduna, Samudra do Manu Tauba, Hero Haiba Commando Asi,
samudra asig mathak tawdu lerami adu mahak asi nongmaina pankhiba tarbasu thongna jamna leiba sina maram obina mahak hingdu lerami matam asita mo hero gi manakta samudra asita nga fawa lakwa boat ama mahang urami adu hairiba boat asi tongliba miyo singa sina hero asibu makoi boat asig mathakta chingkhatuna kanbirami adu hero na loina khangmungalami mahak pu kaliba miyo singa sidi Somalian jamna sathiriba pirate ki timasi urami masing matungda boat asi tongliba pirate ki timasina hero asibudi Somalian gi pirate timna phajan khraba jaman hariba jahasa sing manak tamna chatkhirami masing matungda hero asibu Somalian gi jamna sathiriba pirate tim gi makok iriba doda hariba sing manak pudu laklami amuksu doda hariba jamna sathiriba pirate tim gi makok asina hero da sum hairami ai asi atai kanam tanati samudra sigi ningthau oidun leribani adu hariba samudra sida aige ayaba yaudana kanamta chatpa yade hairami amuksu dodana hero da sum hairami nangna karigumba maham asitegi nanthokutuna chen ga haina khalakpa tarabadi aikhoi gi team asina nangmu soidana faduna hakani aduga aikhoi demand tawriba $3 million si phangdri phawbadi nang maham asitegi chatpa sujaro hairami aduba hero andi yam saurduna dodala mu pakhu masuna piraglami nakhoi gumlaba ipang pangba daku singa sibudi aini karimta mawa logde aina maham asi lairi phawbadi nakhoi demand tawriba $3 million faw amata phanglo hairami adude dodanong yam saurduna mahangna pairiba nomaya sina hero gi mamita namduna sum hairami nangna karigumba asigumlo wahesi amu hana hairakpa tarabadi nangi namida sibu aigi nomaya sina kaptuna thukaigadabani hairami madude hero su doda hairiba nupa si saure khangmadagi mahangna mu ai lanjare hairami nakal amramdana mu jaman hairiba jasa sigi manakta navy gi helicopter pairatuna nongmina panu tahoba hero hairiba commando sibu thiba laklami adubu pilot asina samudra sida jangthaba matam asitadi samudra asig mathakte kanam turamde masina maram oibana pilot asina mahangna paidu lakliba helicopter asiti mahamasti hankhirami jaman hariba jas asig manung asidanamu doda hariba jama sathirba daku asina hero asibu jas asig manung pusalaktuna hero da sum hairami nangna jaman thuna emergency room asig manung leiriba nakhoi gi captain amadi crew member sing asi wari sanaduna room asig manung diga mukta kakthu hairami adubu dodana hariba wahi sing asidi emergency room asig manung leiriba captain asi loina taraduna captain asinu hero hairiba commando asita pakhum asunu piraglami ai hojik nakhoi sanariba wari sing adu loina tare adu baina ka asig manung da leiri fawbadi thong ase ina hangtolo hairami amuksu mahana commando asita sum hairami nangsu muhammad sib thadoktuna yamathuna chakro chattaba tarabadi pirate team asina nangmu soidana harpigane hairami matam astadi captain gi team asi manung astagi thoroktaba sina maram obana dodana yama sauduna jasa si yauriba telephone sip sinaduna rusta phone tawduna sum hairami nakoina yamathuna nakoi jasa madi jasa sig manung tongliba crew member sing asi hingna pamba tarabadi ai ke account ji yamathuna $20 million transfer taro nakoina karigumba aina hairiba paisa asi thoi usitabida transfer tawktaba tarabadi nakoi gi jahas phangbadi lairadana jahas amadi crew member sing asi aina loina hatkini hairami adu burus ki base ta leriba secretary oibanu pi sinamu doda da sun hairami nangna hujik pamlibasi $20 million pamliba natra nang khangbra $20 million hairiba sida zero kya yawe habasi nang khangbra hairami adu doda nong pakhom sunu pirami ai nanga wathi ore ngana bagi matam leite nakoina jamathuna aige account da $20 million thaktaba tarbadi nakoi gi jahas ju pungtum tumna thugaigani amu saina nakoi da hujik pung kumari gi matam piri hairiba matam aduda paisa du yamathuna transfer tarokadabani hairami nakal amromdam aikhoida red dragon force ki captain oiriba sajid asib akhoi hulei matam asina sajidna binocular sinaduna yaman hairiba jahas ri yenglami makhoina mataw karamna hairiba jahas asida operation chathagani haiduna adubu sajidna yengma matam asadi hairiba jahas asig mathak asida machine gun anidi pirate sing asina paidu lerami madugi sumnatakta jahas asig matakta masing yamlaba pirate kyamna question chatu lerami adudum sajid ke maningda commando ma laktuna sajid achum haireglami sar aikhoin hore numidang jaman hariba jahas satuna yamna sathiriba pirate ke timasi loina halu serami adubu sajid amu commando asita sum hairami aikhoina hariba jahas sangduna irai raina pirate sing asi hatpa yaroi nang khangli banatra jahas asi yauriba thau sing asi masing yangkrwa thawni kariguma sobedagi aikhoina nomai kapa matamda thau sing asi panduna jahas asi loina pokhai gadrubani matam aduda aikhoina leri maham asi
samudani haibasi kaugudrubani masina maram oibana jaman hariba jahaz asida aikoina changdringaida matau karamna changani haina fajana hana jengthokadabani harami nakal amromdara mu jaman hariba jahaz asig mathak asidagi yamna sathiraba pairaki mako oiriba doda asina binocular sinaduna makoina tongliba jahaz asigi matung inadun lakliba commando teamgi jahaz asu jenglami amusu dodana yamna saurduna commando teamgi jahaz asida warning pinabagi mahaki pirate team asida sum hairami yamna thuna maham asida hero du pudula hairami adu pirate team asinadi hero amadi jahaz asi thabak tawriba crew member amaga loinana pudulaklami adude dodana mu hero da sum hairami nakhoi gi military gi atopa jahaz asi ngarang numitagi aikhoi jahaz asi manakta dum chatlibasi karigino nakhoi gi military gi team asina ai asibu icham chamba daku amani haina khallibra hairami adubu hero nadi pakhom asunu piraklami aikhoi gi military team na maham asi laklibasi nangi lohomba gi mateng pangba laklibani hairami matam asitadi hero gi wais tabada pirate ma'am sing asinu yam saurduna hero amadi crew member sibu nomai kaptuna halagaina tawba matam asitadi dodana mu mahaki team asida sum hairami nakhoi kaurabra maham asida nomai kapa yade haibasi karigum aikoina maham asida nomai kapa tarabadi jahaz asi pokhaibda natana aikoi si loina sigadrubni hairami masig matungda dodana thang ma sinaduna crew member sig mangta lenduna crew member sib hatoktuna samudra si thadakhirami amuksu dodana hero da sum hairami aina nang asibu hatnabagi nomai darka oide icham cham thang asina irai raina hatpa yai hairami nakal amarom danamu military gi jahaz asidagi captain asina binocular sinaduna yanglku matam astadi dodagi team asina crew member ma hatkibchi khangnami masina maram obana makhoi gi team asisu loina pakhalami masig matunga dodana hero sibu jahaz asig manunga pusalaktuna nakhoi gi manungda leriba miyesing asibu amukta kaktho hairami adubu hero nadi ruski maronda sum hairami nakhoi amata jahaz asig manung asitegi tholakanu nakhoi ne kariguma tholakpa tarabadi pirate ki team asina nakhoi bu soina hatopigani madugi sumatakta haujik ngaki mamangda doda hariba jamna sathiraba daku asina aikhoi gi crew member ma suhatuna samudra thadakrabani amuksu hero na sum hairami pirate sing asina ai asibu su haning matamda soidana hatkini hairami adubu hero na ngangliba sing asidi dodana hero gi maningdagi loina tadu lerami matam asini dodana hero na ngangliba rules ki maron si khangdaba tarabasu dodana loina khangmangalami hero na ngangliba sing asi makhoi gi team asibu fanabagi nganglibani haiduna dodana pariba thang asi sinaduna hero gi mangakta thamduna sum hairami hero nangna ai gi manga tawriba sing asi nangna ai asibu apangba siriba natra pung kumari gi manungda makhoi sing asibu jama thuna mapanda kaktho hairami nakal amurondan ruski nebel base asibu khoi du holei matam asida masing jamlaba navy gi officer ke amana drone ke amu sinaduna jaman hariba jahaz asi mataka pahenduna jahaz asibu hijack tokduna puduna chaliba pirate sing asi makhoi roi janglami amuksu muhammad si famliba lieutenant sina officer sing asida sum hairami jaman hariba jahaz asibu hijack tawriba pirate sing asi aina masing thibada nifu jankaidi oi hairami amuksu mahang sum hairami pirate sing asi makok oiriba si doda hariba yamna sathirba Somalian gi dakuni hojik phawda aikoina history de janglakpada doda hariba daku asi Somalian gi khwaidagi sathirba daku mani hairami adudagi jahaz asi gi makok oiriba nupi sinamu navy gi officer sing asida sum haireglami aikoina makoida paisa amda piba yaroi daku sing asidi icham chamjaba myu sing asi phajanduna makoina paisa gi demand torokani aduga makoina paisa sing asi phangdaba tarabadi makhoi masagi lambi thiduna loina hangiba ngatni hairami adubu lieutenant asina mu nupi sida sum haireglami ngasi phawda doda hairiba yamna sathiraba pirate ki mako oiriba daku asinadi mahangna paisa demand tawbada paisa phangdaba tarabadi mahangna fariba myu sing adu lemna mata thakite kariguma aikoina mangonda paisa pidaba tarabadi aikoi gi jahaz phangbadi lairadana crew member sing asi loina sigadrubni hairami adubu lieutenant asina wai sing si haiba tarbasu nupi asinu pakhomasunu piraglami aina makoida paisa amata piba ngamlu hairami madudi admin asinu yam sauduna nupi asida ngosun haireglami nakhoi gi jahaz adu pirate sing aduna fabda natana jahaz adu da khoi gi crew member kulamasi yaurubani masina maram obana aikoi hoji tumina leiba yade hairami masing matung de admin asina captain sajita phone tawduna sum hairami ai hoji karimta khangde nangna pambai kharabu sinaduna aikoi gi jahaz amadi jahaz adu gi manung da leiriba member sing adubu nangna mukta kallu hairami madudi sajina mu pakhumasunu pirami sir nang karimta pakhatpa tawgunu
ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯟ ꯆꯠꯅꯕꯒꯤ ꯅꯈꯣꯏꯒꯤ ꯑꯣꯔꯗꯔ ꯉꯥꯏꯗꯨ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯔꯗꯔ ꯐꯪꯂꯕꯅꯤꯅ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯟ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯜꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯥꯃꯟ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤꯅ ꯆꯥꯛ ꯆꯥꯅꯕꯒꯤ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯦꯔꯣꯅꯁꯨ ꯄꯥꯏꯔꯦꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯔꯦꯠ ꯑꯁꯤꯒ ꯈꯪꯅꯅꯕꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯦꯠ ꯑꯁꯤꯗ ꯑꯁꯨꯝ ꯍꯪꯂꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯔꯦꯠ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯍꯦꯔꯣꯗ ꯇꯝꯗꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯍꯦꯔꯣꯅ ꯑꯃꯨꯛ ꯄꯥꯏꯔꯦꯠ ꯑꯁꯤꯗ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯍꯪꯕꯗ ꯐꯥꯎꯕ ꯅꯪꯒꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯝꯂꯤꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯄꯥꯏꯔꯦꯠ ꯑꯁꯤꯅꯗꯤ ꯍꯦꯔꯣꯗ ꯑꯃꯨꯛ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯡꯃꯩꯅ ꯇꯝꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ AK-47 ꯀꯧꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤꯅ ꯇꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ AK-47 ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯍꯦꯔꯣꯅ ꯑꯃꯨꯛ AK-47 ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯌꯨꯅꯤꯛ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯅꯦꯚꯤꯒꯤ ꯀꯦꯞꯇꯦꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯕꯣꯠ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯥꯏꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯞꯇꯦꯟ ꯁꯖꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯣꯠ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯖꯤꯠꯀꯤ ꯇꯤꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯟꯖꯥꯒꯤ ꯄꯦꯀꯦꯠ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯅ ꯒꯟꯖꯥꯒꯤ ꯄꯦꯀꯦꯠꯁꯤꯡ ꯑꯁꯤꯕꯨꯗꯤ ꯁꯃꯨꯗ꯭ꯔꯗ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯕꯨ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯗꯣꯗꯥ ꯍꯥꯏꯔꯤꯕ ꯗꯥꯀꯨ ꯃꯀꯣꯛ ꯑꯁꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯗꯥꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯅ ꯍꯦꯔꯣꯒꯤ ꯃꯉꯛꯁꯝꯗ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯏꯟ ꯇꯧꯔꯒ ꯅꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨ ꯊꯥꯗꯔꯤꯕ ꯑꯩꯈꯣꯏ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯍꯥꯞꯀꯠꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯏꯁꯤꯡꯗ ꯊꯥꯗꯈꯤꯕ ꯒꯟꯖꯥꯒꯤ ꯄꯦꯀꯦꯠꯁꯤꯡ ꯑꯁꯤꯕꯨꯗꯤ ꯕꯣꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯞꯀꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯦꯞꯇꯦꯟ ꯁꯖꯤꯠꯅ ꯃꯍꯥꯛꯅ ꯕꯥꯏꯂꯣꯀ꯭ꯌꯨꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯔꯣꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯗꯣꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯔꯣꯅꯁꯨ ꯗꯥꯀꯨꯁꯤꯡ ꯑꯁꯤꯅ ꯕꯥꯏꯅꯣꯀꯨꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯦꯚꯤꯒꯤ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯗ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯏꯔꯦꯠ ꯑꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯟꯅꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯔꯣꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯤꯕꯁꯤ ꯗꯣꯗꯥꯅ ꯎꯗꯅꯕꯒꯤ ꯗꯣꯗꯥꯗ ꯋꯥꯍꯩ ꯈꯔꯕꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯣꯗꯥꯅ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ $20 ꯃꯤꯂꯤꯌꯟ ꯅꯈꯣꯏꯅ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯃꯥꯟꯗꯣ ꯑꯁꯤꯅꯗꯤ ꯗꯣꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯑꯩꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯦꯔꯣꯁꯨ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯦꯇ꯭ꯔꯣꯜ ꯃꯨꯖꯥꯎꯔꯤꯕ ꯇꯦꯡꯀꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯇꯦꯡꯀꯔ ꯑꯁꯤꯗ ꯅꯥꯟꯊꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯀ꯭ꯔꯦꯟꯒꯤ ꯍꯨꯛ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯕꯣꯠ ꯑꯁꯤꯗ ꯆꯣꯡꯊꯔꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯣꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯔꯣꯀꯦꯠ ꯔꯦꯟꯖꯔ ꯑꯃꯕु ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯁꯤꯗ ꯀꯥꯞꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯔꯣꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯨꯛ ꯑꯁꯤꯗ ꯌꯥꯟꯗꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯔꯣꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯍꯨꯛ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯕ ꯃꯇꯨꯡꯗ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯂꯥꯛꯇꯨꯅ ꯆꯣꯡꯊꯔꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯣꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ ꯑꯃꯨꯛꯁꯨ ꯗꯣꯗꯥꯅ ꯍꯦꯔꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦꯔꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤꯕꯗꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯆꯦꯜꯂꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ $20 ꯃꯤꯂꯤꯌꯟ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯗꯣꯗꯥꯅ ꯍꯦꯔꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛꯀ ꯆꯥꯟꯁ ꯄꯤꯔꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯊꯪꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯤꯁꯤꯡꯂ ꯍꯥꯟꯅ ꯈꯜꯂ ꯃꯇꯨꯡꯗ ꯆꯦꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯔꯣꯅꯗꯤ ꯗꯣꯗꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯟꯗ ꯑꯃꯠꯇ ꯂꯧꯁꯤꯟꯗꯕꯤꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯥꯏꯔꯦꯠ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯐꯨꯔꯝꯗꯨꯅ ꯃꯍꯥꯛꯅ ꯖꯍꯥꯖ ꯑꯁꯤꯗꯒꯤ ꯊꯧꯔꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯩꯔꯤ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯎꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯁꯖꯤꯠꯀꯤ ꯇꯤꯝ ꯑꯁꯤꯅ ꯁꯔꯆ ꯂꯥꯏꯠ ꯑꯁꯤꯕꯨ ꯑꯣꯟ ꯑꯣꯐ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯔꯒ ꯍꯦꯔꯣꯗ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯖꯃꯟ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯀꯟꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯄꯗ ꯗꯥꯒꯨꯒꯤ ꯇꯤꯝ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯔꯣꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯏ ꯅꯈꯣꯏꯅ ꯍꯌꯦꯡ ꯂꯥꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯗꯣꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯦꯔꯣ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯇꯨꯅ
Nangna yamna thuna makhoi asibu mapanda mungta kaukthok hairami masigi mutung dodana maki masadagi hand grenade mu lokthokuna hero da sum hairami karigumba nangna hauzik makhoi sing asi manungdagi kaukthokta tarabadi aina pairiba hand grenade su sinaduna maham asigi thong asibu thugaigani hairami adubu jahas asigi manungga tongliba crew member amanadi dodana hari waising asi tabada yamna kijaraduna thong asibu hangtokpa hawraklami adude captain asina thong hangtokliba nupa asibu chingthoktuna mahangna sum hairami dodana tawribsing ase aikhoida loina kihilibani nang karimda pakharkanu kanamtana thong hangtokpa yaro hairami adubu ka si manung si leiriba miyoi kharadi mapana thokpa pamlami masina maram oibana makhoi masen mahom asida funarami madudang herona dodada sum hairami nangna pairiba grenade adu sinaduna thong asibu thugaina bo hanabada thong asi pokhaibaga loinana jahasa sibu loina pokhaiduna aikhoi sing asi loina siragani masigi mahutta aikoi tim asi mathakta kakatuna ganja oina thaktuна lerusi hairami matam asida dodasu loina khangmangalami jasa sig manung asi leiriba miyo sing asi irai rai nadi mapana kokthokpa yararoi madugi simdakta aina bom astik lokthokliba pin asi matam kuina lokthokpusu yaba nate bom asi soidana pokhairak leini haiduna bom asi pin asi hapsanduna makhoi sing asi maham astik thorgalami nakal amarom mu red dragon tingi commando sing asina ising asig manung laktuna makhoi na pairiba thori sing asi sinaduna jahas asik mathakta kakhalaklami amuksu maham asi leiriba yaknaba sing asi makhoi na mathang harpa hawraklami matam asida captain sajitna makhoi gi team asida sum hairami aikhoi na hoji isagi jahas asida practice tauba sida matam asuk jamna changba tarabadi aikhoi commando team asina yaknaba gi jahas ta chatpa tarabadi aikhoi gi commando sing asi loina siba tabani hairami adubu sajit kamrakta leiriba commando asina muk sajit sum haireklami Sir, thau pudun saliba jaman hariba jahas asidi aikhoi gi nebedri jahas ka mata manade masina maram obana aikhoi ni irai laina pirate sing asu loina hat pangam ngani harami adubu sajina yamna sawduna mangonda wa ngang liba commando sida yengdu lerami nakal lamorna hero na mahanga tongliba jahas asida chak thongdu leriba pirate ki nupas ta sum harami aina piriba mahi asi nang namuk thau nangna karigumba mahi si thakpa tarbadi nangi thauna si yamna laigani harami ngahak lera matung asitadi chak thongdu lerama pirate asina mahi asi thakkiba asina maram oibana maham asida namas padum leriba pirate sing asig mamangda chak thongdu lerama pirate asina mathong marang khangdibida isai saktuna dance tawdu lerami adubu AK-47 hariba pirate asina di dance tawdu leriba pirate asibu nang dance tawgunu hairami maduri dodana jamna sawduna nupa asig maraka sangsanduna mahang sumna hairami aikhoina namas padum leriba asig manakta nangna mathong marang khangdibida karigi isai saktu leribunu hairami adubu nupa asinadi yamna sawduna muk dodada mathong marang khangdibida dodaga maramda nganglami adude dodana yamna sawduna mahaki timmasida sumna hairami mahak asi yamna thuna thorina punduna samudra sida thadau hairami adubu dodana sumna tawgudriba thabak asina maram oibana mahaki punsida kayam khudongthiba lakani habadi mahakna amata khanglamde masing matungda nupa asibudi thorina punduna mahaki masa tangkhai amadi samudra asi thadarami matam asitadi samudra asig manungda leiriba saing jaba sak kyama laktuna nupa asig makhong asi loina sathoklammi masina maram oibana nupa asin jandu leiriba ising asida I mayam thorlami madudagi pirate sing asina mu khudongthiba thokpa tare haiduna makhoina janun thamliba nupa aside mathak chingkhalaklammi matam asitadi nupa asig makhong asidi sak sing asina loina sathokhiba sina maram oibana loina tattu lerami adu bhari bu nupa asi ati kanam to iramde AK-47 hari bu nupa asi mayam oirami amuksu AK-47 hari bu nupa asina maki mayam asi yamna nungsiba sina maram oibana dodada yamna sawduna mahna sun hairami nakhoi aina kedogi jengu nakhoi na aigi yambasi hatpagi aina mata lemna tharo hairami numit asigi numidang asida AK-47 asi wakan jamna nungai tarduna hero gi mamangda kaptu lerami amuksu AK-47 na hero da sun hairami doda hariba nupa asi yamna fataba nupa amani mahna aikoi sing asisu mathang soidana halakpa jai masina maram oibana ngasi numidang asi hero nang maham asibu thadokuna chatkhro nakhoi gi lefam adu da hairami adubu hero na dimu AK-47 na sun hairami nang wakan karimta nungai tapa tawgunu aikoi gi commando team adu hayeng ayu maham asida aikoi bu kanba lakani matam adu da nakhoi gi pirate sing asibu aina control tawduna thamgudribani hairami adude AK-47 na hero da thanga piduna sun hairami aikoi gi pirate sing asibudi
ꯑꯩꯅ ꯍꯌꯦꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯦ ꯅꯪ ꯊꯥꯡ ꯑꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯅꯪ ꯅꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯔꯦꯗ ꯗ꯭ꯔꯦꯒꯟ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯣ ꯃꯌꯥꯝꯁꯤ ꯃꯤꯁꯟ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯁꯖꯤꯠꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤꯗꯤ ꯄꯤꯁꯨꯛ ꯄꯤꯛꯄ ꯃꯤꯁꯟꯅꯤ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯃꯤꯁꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅ ꯁꯨꯝꯅ ꯈꯟꯗꯣꯛꯎ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯤꯁꯟ ꯑꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯕꯦꯁ ꯑꯁꯤꯗꯒꯤ ꯑꯦꯗꯃꯤꯔꯦꯜ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯣꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯠꯅꯕꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯀꯨꯝꯊꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯥꯏꯔꯦꯠꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯗꯣꯗꯥ ꯑꯁꯤꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟꯒꯤ ꯔꯨꯝ ꯑꯁꯤꯗꯒꯤ ꯌꯣꯠꯄꯨ ꯀꯛꯊꯠꯄ ꯉꯝꯕ ꯒ꯭ꯌꯥꯁ ꯋꯦꯜꯗꯤꯡ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯋꯦꯜꯗꯤꯡꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯊꯣꯛꯂꯒ ꯍꯥꯠꯇꯣꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏꯔꯦꯠ ꯇꯤꯝ ꯑꯁꯤꯅ ꯒ꯭ꯌꯥꯁ ꯀꯠꯇꯔꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯀꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯑꯁꯤꯅꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯃꯠꯇ ꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝ ꯗꯣꯗꯥꯅ ꯍꯤꯔꯣ ꯑꯃꯗꯤ AK-47ꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯣꯗꯥꯅ ꯃꯈꯣꯏꯒꯤ ꯃꯔꯛ ꯆꯪꯁꯤꯟꯗꯨꯅ ꯍꯦꯔꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯔꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯔꯣꯅꯗꯤ ꯗꯣꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ AK-47 ꯑꯁꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯗꯥꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯈꯔꯕꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯗꯣꯗꯥꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯖꯃꯟ ꯍꯥꯏꯔꯤꯕ ꯄꯥꯏꯔꯦꯠ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯍꯤꯔꯣ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯖꯃꯟꯅ ꯍꯤꯔꯣ ꯑꯁꯤꯕꯨ ꯍꯥꯠꯂꯒꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯤꯔꯣꯅ ꯑꯃꯨꯛ ꯃꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯖꯃꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯆꯨꯔꯨꯞ ꯑꯃꯨꯛꯇ ꯊꯛꯆꯒꯦ ꯑꯩꯉꯣꯟꯗ ꯆꯨꯔꯨꯞ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯃꯟꯅ ꯑꯃꯨꯛ ꯍꯤꯔꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯆꯨꯔꯨꯞ ꯊꯛꯇꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ AK-47ꯅ ꯃꯍꯥꯛꯀ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯦꯠꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯏꯁꯩ ꯊꯥꯗꯨꯅ ꯀꯟꯅ ꯁꯛꯇꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯁꯤꯕꯨ ꯀꯥꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕꯒꯤ ꯁꯤꯒꯅꯦꯜ ꯄꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯧꯔꯤꯁꯤꯡ ꯑꯁꯤꯕꯨ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯔꯣꯁꯨ ꯖꯃꯥꯟꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ AK-47ꯁꯨ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯏꯁꯩ ꯀꯌꯥꯕꯨ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯄꯥꯏꯔꯦꯠꯁꯤꯡ ꯑꯁꯤꯅꯗꯤ AK-47ꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ AK-47 ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯁꯨꯝꯗꯛꯇ ꯗꯣꯗꯥꯒꯤ ꯃꯔꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯁꯥꯎꯅꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯗꯣꯗꯥꯅ ꯑꯃꯨꯛ AK-47ꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ ꯑꯗꯨꯒ ꯑꯩꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ AK-47ꯅ ꯇꯧꯔꯤꯕꯁꯤ AK-47ꯕꯨ ꯑꯃꯨꯛꯇ ꯐꯨꯔꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯗꯣꯗꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯍꯤꯔꯣꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯥꯏꯔꯦꯠ ꯑꯅꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯔꯣꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯣ ꯍꯥꯏꯔꯝꯃꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯗꯣꯗꯥꯅ AK-47 ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯪꯅ ꯒꯟꯖꯥ ꯀꯌꯥꯝ ꯊꯛꯆꯜꯂꯨꯔꯦ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯎ ꯊꯣꯡ ꯍꯥꯡꯇꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ AK-47ꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯗꯣꯗꯥꯗ ꯀꯥꯞꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡꯊꯛꯇ ꯀꯅꯥ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯄꯤꯁꯦꯜ ꯀꯃꯥꯟꯗꯣ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯗꯣꯗꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯣꯡ ꯑꯁꯤꯗ ꯊꯝꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨꯗꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯍꯤꯔꯣꯅ ꯑꯃꯨꯛ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤ ꯂꯣꯏꯅ ꯉꯥꯎꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯗꯥꯅ AK-47 ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ AKꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯨ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ
ꯑꯩꯒꯤ ꯏꯌꯥꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯦꯗ ꯗ꯭ꯔꯦꯒꯣꯟꯒꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯁꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯀꯥꯈꯠꯂꯛꯇꯨꯅ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯤꯔꯣꯅ ꯄꯦꯇ꯭ꯔꯣꯜ ꯃꯖꯥꯎꯔꯕ ꯇꯦꯡꯀꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯨꯃꯤꯗꯥꯡꯗ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤꯅ ꯕꯣꯝ ꯐꯨꯡꯈꯤꯕꯁꯤ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯤꯔꯣꯅ ꯕꯣꯝ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯏꯔꯦꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯐꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯦꯞꯇꯦꯟ ꯁꯖꯤꯠ ꯑꯃꯗꯤ ꯄꯥꯏꯔꯦꯠ ꯗꯣꯗꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯗꯣꯗꯥ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ ꯑꯗꯨꯗꯤ ꯗꯣꯗꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯁꯖꯤꯠꯇ ꯀꯥꯞꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯖꯤꯠꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤꯕꯨꯗꯤ ꯌꯥꯍꯜꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯖꯤꯠꯅ ꯗꯣꯗꯥ ꯑꯁꯤꯕꯨꯗꯤ ꯐꯨꯗꯨꯅ ꯃꯈꯥꯗ ꯇꯥꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯍꯤꯔꯣꯅ ꯕꯣꯝꯒꯤ ꯃꯩꯅꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯃꯟ ꯂꯥꯛꯇꯨꯅ ꯍꯤꯔꯣ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯤꯔꯣꯁꯨ ꯕꯣꯝꯒꯤ ꯃꯩꯅꯥ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯗꯣꯗꯥꯅ ꯃꯍꯥꯛꯅ ꯕꯣꯝ ꯑꯁꯤꯕꯨ ꯄꯣꯈꯥꯏꯅꯕꯒꯤ ꯔꯤꯃꯣꯠ ꯑꯁꯤꯕꯨ ꯅꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯗ꯭ꯔꯤꯉꯩꯗ ꯍꯤꯔꯣꯅ ꯕꯣꯝ ꯑꯁꯤ ꯌꯥꯎꯔꯤꯕ ꯃꯩꯅꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯔꯦꯗ ꯗ꯭ꯔꯦꯒꯣꯟ ꯇꯤꯝꯒꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯄꯥꯏꯔꯦꯠꯀꯤ ꯇꯤꯝ ꯑꯁꯤ ꯃꯊꯪ ꯍꯥꯠꯄꯗ ꯅꯠꯇꯅ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯏꯔꯦꯠꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯃꯥꯏꯊꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯍꯤꯔꯣꯅ ꯑꯃꯨꯛ AK-47 ꯑꯁꯤ ꯁꯣꯛꯇꯨꯅ ꯂꯩꯕꯁꯤ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯔꯣꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ AK-47 ꯑꯁꯤ ꯑꯃꯨꯛꯇ ꯀꯟꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ AK-47ꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯑꯃꯠꯇ ꯀꯧꯔꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯂꯤꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ AK-47ꯅ ꯃꯍꯥꯛꯀꯤ ꯇꯦꯞ ꯑꯁꯤꯕꯨ ꯍꯤꯔꯣꯗ ꯄꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯦꯞ ꯑꯁꯤꯕꯨ ꯊꯝꯃꯨ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ AK-47 ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯖꯍꯥꯖ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯅꯦꯚꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯦꯛ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯤꯔꯣꯁꯨ ꯑꯃꯨꯛ AK-47 ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯒꯥꯔꯤ ꯑꯁꯤꯕꯨ AK-47ꯅ ꯁꯤꯕꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯀꯦꯞꯇꯦꯟ ꯁꯖꯤꯠꯇ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔꯁꯤꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯄꯥꯏꯔꯦꯠ ꯈꯔ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯍꯤꯔꯣꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯦꯞꯇꯦꯟ ꯁꯖꯤꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯞꯇꯦꯟ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯄ ꯖꯍꯥꯖꯇ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯖꯤꯠꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯤꯔꯣꯁꯨ AK-47 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯃꯟ ꯑꯁꯤꯕु ꯗꯣꯗꯥꯗ ꯈꯨꯝꯅꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯕꯣꯝꯒꯤ ꯄꯤꯟ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤꯗ ꯆꯦꯔꯪ ꯀꯌꯥꯕꯨ ꯖꯦꯁꯟꯗꯨꯅ ꯗꯣꯗꯥꯒꯤ ꯇꯤꯝꯅ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯗꯥꯒꯤ ꯇꯤꯝ ꯑꯁꯤ ꯕꯣꯠ ꯑꯃ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯗꯣꯗꯥꯅ ꯏꯁꯤꯡ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯇꯜ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯤꯔꯣꯅ ꯍꯥꯞꯂꯛꯈꯤꯕ ꯕꯣꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯄꯣꯈꯥꯏꯗꯨꯅ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯦꯗ ꯗ꯭ꯔꯦꯒꯣꯟꯒꯤ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤ ꯃꯈꯣꯏꯒꯤ ꯔꯨꯁ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯅ ꯆꯨꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ